Online Manipur YouTube channel swing bi mem pum pum kana taram nok seri han badam namaru iba pawam update thamjage. An ordeal of a young widow Angom Basanta was shot on 28 May early morning at Chingkhunau Fayeng by alleged Kuki militants. His young lactating widow Angom Ongbi Yumna Mamta grip for her husband. She questioned the authority who will be responsible for her fatherless newborn 2-month-old infant Basanta H's mother mom the untimely demise of his son and seeks justice for his son. Aduga mathangi update asina Manipur thugai beda saugatluba Mizoram sathira basaitheng nangadawre Amia Assam Mizoram National Highway yankhai gi mari matam kaktana thinglagani Manipur da kun punna khundamina ribe phurup amana makhoi gi oiba tokhaiba lengak taladuna Manipur gi punba gi saktam sin larliba asi Mizoram gi lengak पाइरिबा political party Mizo National Front na खुथिंजिनबा मानबा मोंगदो मणिपुर गिसिन कुकी जो प्रूफ न तोखाइबा लेंगा तालिबा सिदा फोंगना सौगटपा उलकपा सिबु यानिंगदब उटपगा लोइना मखोइ खोंगफम हंदोकनबा मतम पिग्रबा फावबदा हंदोकतबगी मायोक्ता ऑल Assam Manipuri Youth Association Amiana Jun kun ko hundoidagi Assam amsung Mizoram samnariba National Highway yankhai gi mari matam kaktan economic blockade chatharagani haina lauthokre Amiagi pireb asigi matangda sif Advisor KS School dana pausi asigi wari sanabada hai wari basi ngasi pangthokiba Amiagi Central Committee gi mifam na lawkhibani mamangda jun taraga mari Amiagi oiba mifam ama pangthoktuna Mizoram gi Mizo National Front Manipur gi chin kuki jo phurup na taliba tokhai belenga asida mapung phana saugat pa utpaga loinan siron thoktuna phongna saugalakhiba adu handokna ba Amiana numit humni gi matampi ki adu Mizoram gi Chief Minister Joram Thangana mahaki Twitter account da Manipur gi lenga amsung central lenga na lawkhalakpa khongthang da ikhoina saugatkani haiba wafam phongdokhiba adu thagatli adum oinamak mahaki Twitter da wafam adu NNF ki official statement ni haina lawroi Manipur gi apunba gi saktam sagatpada thugaibada honaba amasung Manipur da gi tokhaiba lenga ama tanbada phongna saugatliba MNF na official oina makhoi gi khongpham handoknaba matam numit humni Piraba fawbada khongpham handoraktaba asina Amiabu phireb asi saugalakibani adum oinamak Chief Minister Joram Thangana wafam ama phongdorkiba asigi yenglaga jun kunga nithoi fawba matam pibani masi fawbada MNF na makhoida khongpham hongdoktaba tarabadi jun kun humdoidagi Assam amsung Mizoram da samnariba National Highway yankhai gi mari da Kasar district ki Lailapur da matam kaktan economic blockade sangsinnaba phireb asi lawrakpani haiki amarumda Amiana press ta thadorpa chiron amana hai Amiana lawrokliba khongthang asi MNF na Manipur gi chin kuki jo phurup na taliba tokhaiba lenga asida saugatpa utpagi paukhum oina sangsilakpani hairi aduga mathangi update asina man ki baat boycott tawkhre radio set kya thugaikre haukiba me ahum dagi hauna Manipur da thokliba wathok asigi matang da Prime Minister Narendra Modi na ngasi phawbada wafam amta phongdoktana leiriba asibu yaningda phongdok oina ngasi All India Radio da sandokpa Prime Minister gi man ki baat thauram miyamna boycott tawduna singjamai kaithen da radio set kaya marum thugaiduna khonging chingchin ki Prime Minister Narendra Modi gi man ki baat sandokpa hauba ayuk pung taraga mathoi dagi hauraga thauram asi sandokpa loiba pung taraga mathoi makhai phawa miyamna hupna thoraktuna Indo Brahma road ki singjamai mapada lambi thingjanduna human chain semduna khongjing chingchin ki khongjin adugi manung channa miyamna radio set kaya marum thugaiba ke loina man ki baat taning de haibu utpo oina manakong mention duna kholau kaya marum lauki kholau sing adugi manung da man ki baat lepiro Manipur gi wangang biu Narendra Modi gi lengak yaning de haibana singbo wafam kaya phongdoraki khongjing asida singjamai kaithen gi akoi bada potpham phamliba dukan phamliba amadi khongjing siliba mi singkhak tak natana lambida lakpo mioi kaya su gari de gi kumtharaga kholau lauba asida sarugya ki khongjing asi gi matang da pawmi singda wangang laduna thawai miril gi media coordinator Khomdram Surendra Kumar na hai haukiba me ahum dagi ngasi phawbada kuki militants sing na miyot mi kaya marum chathaduna lagli masida miyoi kaya thawai thakre loina na yum kai kaya mai thaki duna relief camp sing na sangjafam loduna leiri haiki aduga to pabjana mana jun taraga nipan gi ngam khoi kanbagi hauda leikitra sing hekat leikat tamkre lantheng nari basi mai tai khakta gi nate Manipur kannabani nando luwang haukiba kumja 2001 gi jun taraga nipan da thokiba thodok adubuning singbu oina sahi kudingi lisang sitna ngaktuktuna lakpa the Great June Uprising Unity Day gi thauram United Committee Manipur UCM amasung All Manipuri United Club Organization amuko na sinduna athobasing khubam da ke group part ta pangthokre sahi asigi oina de state asida tangdu leita dabagi phibam saungna mayok nariba maramna mamangi sahi singumna tongan ba lamsing dagi miyam humna tinduna hikat laikat tamkhiba amadi mapung oina thauram pangthokpa adumakti yaukidre thawai kat khraba athobasing
gi imung manung amasung sililang liba lup singi thongmi singna athoba singi khupamda haikat laikat tamba amadi kekru patta haitha laitha tambana mapung oiba thoram oiki haikat laikat tambagi thoram asita Manipur Chief Minister Nongthombam Biren Galoina bi hiainu Youth Congress ki President Ningthaujam Popilana singba miyoi sing amadi tongan ba lup singi thongmi kya su saru yaki thoram asigi matangda paumi singda wangang laduna Observation Committee of the Great June Uprising Day ki convener Fairoism Nandu Ruang hai Manipur da hojik thokliba wathok asida maitai singi lanthengna riba si maitai khaktama kanjanaba nate Manipuri kannanaba siba sang makhangdana hotnaribani masi khaktana lamdam asida khundaminariba furup kanglup khudingmakna Manipuri ki apunbagi saktam kannanaba punna hotnaminasi the Great June Uprising Unity Day pangthokliba asi kanaguma furup natragna lup amatagi mayokta nate masidi Manipuri ki ngamkhai ngaknaba hotnabaga thawai kat khrapsing dai kai khumna utpaga loinana Manipuri ki apunbagi saktam da singnarakpa yarui haiba utpani masida sunatana India government nasu Manipuri ki furup kanglup sing khaibung tana bu honariba adu yaning de haiba utpani mahangna makha tana hai Manipuri ki apunbagi saktam da hiram amadata singnaba yarui loinana kanaguma furup natragana kanglup amatana tokhaiba lengak talaklaba su sapsana thingnagani mapandagi sanglakpa miyoi khujok kayana Manipur da tokhaiba lengak semgani haibagi wakhalun adu thadokadabani furup kharana magi khudung saba khaki yenglaga tawrakpa tabukta India government asu khak tawroidabani handak Manipur da thokliba wathok asida su group sing lawriba thodang amadi mitop singi khut yawriba si government of India na khangna usinadana asi yamna hakchinna lawi haina makata na phungdokhi video sing bibagi damakta mayam pumno pumukana thakachari and update ki damakta nuksibidun channel subscribe to video. Thank you so much.